ꯐꯝꯕ ꯐꯝꯅꯤꯡꯉꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯊꯔꯣꯏ ꯑꯣꯏꯅ ꯆꯥꯖꯔꯒꯦ ꯃꯍꯤꯁꯤꯗ ꯈꯔ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯁꯤ ꯊꯔꯣꯏꯁꯦ ꯆꯞ ꯃꯥꯟꯅꯕ ꯇꯦꯡꯀꯣꯠ ꯑꯝꯗ ꯑꯣꯜꯂꯤꯅꯦꯕ ꯑꯩꯈꯣꯏꯅꯤꯒꯤꯁꯦ ꯑꯗꯨꯒ ꯑꯗꯣ ꯁꯤꯁꯦ ꯆꯦꯂꯦꯟꯖꯄꯨꯗꯤ ꯅꯠꯇꯦꯕꯀꯣ ꯆꯦꯂꯦꯟꯖꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯂꯣꯏꯅꯃꯛ ꯆꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯆꯥꯗ꯭ꯔꯒꯁꯨ ꯍꯦꯟꯕꯗꯣ ꯍꯣꯏ ꯀꯌꯥꯝ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏ ꯊꯨꯅ ꯆꯥꯕ ꯑꯗꯨꯝꯕꯒꯤꯗꯤ ꯑꯣꯏꯔꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯃꯛ ꯆꯥꯕ ꯉꯝꯕ ꯃꯤꯗꯣ ꯁꯨꯝ ꯈꯟꯕꯒꯤ ꯋꯥꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯛꯑꯒꯦ ꯊꯔꯣꯏꯁꯦ ꯑꯗꯨꯝ ꯀꯩꯅꯣꯃꯨꯛ ꯆꯥꯡ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯈꯟꯕꯗ 70 ꯑꯗꯥꯏꯃꯨꯛꯇꯤ ꯑꯣꯏꯒꯗꯧ ꯃꯥꯜꯂꯦ ꯆꯠꯂꯣ ꯆꯥꯝ ꯐꯥꯔꯣꯏꯗ꯭ꯔꯅꯦ ꯑꯃꯃꯝꯅ ꯍꯥꯏꯕ ꯑꯃꯃꯝ ꯆꯥꯝꯃ ꯈꯪꯗꯦ ꯌꯥꯝꯗꯤ ꯌꯥꯝꯃꯤꯗꯣ ꯆꯥꯝꯃ ꯐꯥꯕꯁꯨ ꯌꯥꯏ 50 ꯀꯥꯏꯁꯦ ꯀꯩꯁꯨ ꯌꯥꯝꯗꯕꯅꯤꯅ ꯐꯨꯠꯕꯣꯜ ꯆꯥꯒꯦ ꯑꯣꯠꯀꯦ ꯑꯣꯜꯂꯦ ꯈꯨꯗꯣꯝꯕꯤꯅ ꯑꯣꯠꯂꯦ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯛꯑꯒꯦ ꯆꯥꯛꯀꯤ ꯆꯥꯛꯈꯣꯝꯕꯩꯗ ꯅꯪꯒꯤ ꯅꯪ ꯈꯨꯟꯅꯤꯗꯨꯗꯤ ꯆꯝꯃꯦ ꯈꯔ ꯊꯨꯝ ꯆꯝꯕ ꯑꯗꯨꯗ ꯁꯤꯗꯤ ꯀꯩꯁꯨ ꯇꯧꯔꯕ ꯁꯤꯗ ꯑꯩꯅ ꯊꯨꯝꯗꯣ ꯈꯔ ꯋꯥꯠꯄ ꯑꯗꯨꯁꯨ ꯃꯅꯨꯡꯗ ꯎꯏꯁꯟꯕꯗꯤ ꯎꯏꯁꯜꯂꯦ ꯀꯥꯏ ꯊꯝꯗꯣꯏꯅꯣ ꯊꯔꯣꯏ ꯈꯨꯠꯂꯤꯗꯨ ꯇꯧꯔꯤꯅꯣ ꯅꯪ ꯑꯗꯨ ꯅꯥꯀꯟ ꯊꯝꯃꯨ ꯀꯩꯅꯣ ꯑꯍꯥꯟꯕ ꯈꯛꯇ ꯉꯥꯏꯔꯕ ꯈꯪꯗꯦ ꯆꯥꯛꯇꯤ ꯊꯤꯅ ꯆꯥꯔꯣꯏ ꯑꯗꯨꯃꯥꯏꯅ ꯃꯍꯤ ꯀꯣꯠꯁꯜꯂ ꯃꯅꯨꯡꯗ ꯈꯔ ꯊꯨꯝ ꯈꯔ ꯋꯥꯠꯂꯦꯕ ꯑꯩꯅ ꯐꯨꯠꯄꯗꯕꯨꯗꯤ ꯍꯥꯞꯄꯦꯕꯀꯣ ꯍꯥꯞꯇꯕꯩ ꯀꯜꯂꯝꯃꯣꯏꯌꯣ ꯑꯃꯁꯨ ꯑꯃꯨꯛ ꯌꯥꯎꯁꯜꯂꯦ ꯀꯔꯤ ꯑꯃꯁꯨ ꯑꯃꯨꯛ ꯌꯥꯎꯁꯜꯂꯦꯕ ꯃꯣꯏ ꯃꯥ ꯆꯦꯟꯈꯤꯕ ꯑꯗꯨꯝ ꯍꯥꯎꯁꯨ ꯍꯥꯎꯋꯦ ꯊꯨꯝ ꯍꯥꯞꯄꯀꯥꯟꯗ ꯍꯥꯎꯋꯦ ꯊꯨꯝ ꯆꯝꯕꯩ ꯑꯩꯅ ꯊꯨꯝ ꯍꯥꯞꯇꯤ ꯍꯥꯞꯈꯤꯕꯅꯦ ꯉꯁꯥꯏ ꯀꯟꯕꯨꯗꯤ ꯂꯥꯎꯋꯦ ꯐꯅ ꯀꯨꯏꯅꯗꯤ ꯉꯧꯔꯤꯁꯦ ꯊꯨꯝ ꯀꯩꯅꯣꯗꯣ ꯑꯃꯨꯛ ꯑꯣ ꯃꯍꯤ ꯆꯦꯟꯊꯔꯦ ꯂꯥꯗ ꯉꯝꯗꯔꯦ ꯀꯨꯠ ꯇꯥꯔꯦ ꯂꯨꯏꯗꯤ ꯂꯥꯎꯋꯦ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯅꯥꯡ ꯉꯥꯎꯗꯣ ꯂꯥꯎꯕꯗꯣ ꯇꯧꯗꯦꯕ ꯍꯥꯎꯋꯦ ꯊꯔꯣꯏ ꯆꯥꯅꯅꯕ ꯌꯥꯝ ꯆꯣꯞꯄꯦ ꯅꯨꯡꯁꯥꯕꯩꯅꯦ ꯑꯗꯨꯗꯤ ꯁꯤꯗ ꯁꯨꯝ ꯆꯤꯡꯈꯠꯂꯤꯕꯅꯤꯅ ꯆꯥꯕ ꯇꯜꯂꯦ ꯊꯔꯣꯏꯗ ꯑꯣꯏꯅ ꯆꯨꯞꯄ ꯆꯪꯗ ꯊꯔꯣꯏ ꯆꯨꯞꯄ ꯊꯔꯣꯏ ꯉꯝꯅꯕ ꯁꯤ ꯊꯤꯟꯕ ꯃꯥꯏꯛꯇꯣ ꯌꯥꯈꯤꯗ꯭ꯔꯦꯕ ꯃꯥꯏꯛꯇꯣ ꯂꯩꯔꯤꯗꯤ ꯕ꯭ꯂꯨꯇꯨꯠꯇꯨ ꯃꯥꯏꯛꯇꯣ ꯂꯩꯗ꯭ꯔꯤꯕꯅꯤꯅ ꯑꯇꯣꯞꯄ ꯁꯥꯎꯟꯁꯦ ꯌꯥꯝ ꯇꯥꯡꯉꯦ ꯑꯉꯥꯡꯈꯩ ꯂꯥꯡꯕꯗ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯃꯥꯏꯛꯇꯣ ꯂꯥꯡꯕꯅꯤꯅ
khoan thổi ra nhá mình ngộ thuộc thì cái khá là này thổi ra ngã làm cái tinh lắm này nó xiếng xiềng nhiều chứ nó sao rồi bị thốt rồi nó sao rồi kore à thôi mình hiểu xào đấy chứ hỏi thời thì bạn có cái lòng không được Udah ma'am, actually nhà ai kê khare le, tiền kê hồi tiền kê yêu đó, chỉ bảo ấy tàu thế này, nào, tiền kê yêu là nha, sau pipa, anh đang làm gì đó, yêu ấy tàu những tiền kê của này. hay chào sáng bữa mới tập vậy chào sáng đã Coba lemes ini saja. Hả? Hồi dưới làm thẳng. Mali, aduh, kalau dia mà Sao? ở đây mình chỉ mang tới Làm khía lên đi nhỉ? ngon mà ôm phụ đốc lâu mà nó ngon đấy nhưng mà sao cái nói là ngay vậy sao rồi sorry 그 당시대 bà nó làng này chị nó ôm tao
ꯄꯥꯅꯤꯡꯕꯒꯤ 그래도 ꯃꯅꯨꯡꯗ ꯌꯥꯎꯔꯦ ꯌꯥꯎꯔꯦ ꯁꯤ ꯄꯥꯏꯁꯜꯂꯦ ꯅꯪꯅ ꯍꯦꯟꯅ ꯆꯥꯕ ꯑꯣꯏꯗꯣꯏꯅꯦ ꯍꯥꯏꯕꯗꯤ ꯅꯪꯁꯨ ꯆꯥꯕ ꯆꯥꯕꯩꯀꯣ 그래. 지방 어디 싸우래? 짜가 잘 찍어 줘. 그래? 무슨 이렇게 엄마 언니 뒤로. 어홈 마리 엄마 따로 토마토 따라서 것이다. 양파이 토마토 양파이니까 양파이용돌 양파이머리 양파이망아 양파이따로 양파이망아 좀 따라 마토 따라 토마토. 양파이 막걸로 잡디 바이더라. sama mapen pelani trempan sama trempan nang makan hele tadi hele sumbai pagi wong kemarin sama ga di palo sama trempan sama ga trempan 그러면 바로 뒤로 이쪽으로 작길래면 여기 사주로 살아게. 지금 바이더라. 주만 좀 떠오지. 살아게 이제. 아니 해라. 아주데 어디서기 아니 나오죠 빼면. 아니 그냥 해라. 그러면 또 사주로 살아게 노아이 su nói cho du like comment share subscribe cho subscribe to web le wa le hai đi view đi cũng khá 좀 이해가 가지고 subscribe 또 되면 wa le 거 하나 subscribe 좀 밀어모 video 잘 들으실래요?